Accident Mee Sibagi Chang Asi Bharatki Oina Yengba Matamda Manipur na Chang Khwaidagi Wangle state ama oire haina Additional Chief Secretary Anurag Baspai na phongdokre. Wafam asi Transport Department na NIC Manipur State Unit ka khusamnaduna Electronic Detail Accident Report ki matangda pangthokiba nongmagi oiba state level workshop hawdokpagi thoramga mari lainana phongdokibani. Mahagna makha taraduna hai accident da soglaba mioi sing ningthina handle tawba haitabana ayamba matamda hospital da siraga pukhalakpagi thong toina thengnei. Haujek lairiba scheme sing mapung fana sanahanba tangai fade. Masina road safety emergency masung response ki thaurang fagadhanduna miyamna sauna kanaba phangangani. Kudong thiba thaudok kaya thokpana mioi lising kaya siri. Accident thokpada matam sana response pifam thoi hainasu mahakta makhatana phongdoki.